Lakhipuronline puthokjaba June gi tang 12 nongmaijing numit ki Khomjinba Pao tabirasi. Ahanbada maruoiba Pao. Tezpurda pangthokiba cabinet mifamna anoba cabinet committee semkhre mathangi cabinet mifam July thada Silchar da pangthoklagani. Assam gi mahima singloisang gi maigedagi handaki metric parikha da khwaidagi result phajakhidaba mahisang singda sokos thakre. Birmingham da pangthokadaba Commonwealth Games da Bharat ki boxing team da Lablina porkhwai saruk jaragani. Ngasi June gi 12 gi nungthil pung 3 tagi June gi 13 phawba pung 9 gi oiba JT Road ban kaukre. Jiripamda chathariba L Rohini Kumar Rai Memorial Trophy Kang Tournament ki ahanba semi final draw oikre. Ani suba semi final ngasi sanagani. Arambam Somorendro gi kunithoi suba laikhidabagi ningsing thoram Samupunbi Kaithel Community Hall Jiribam da pangthokre amasung CPI Imphal West District ki 3 suba conference pangthoktuna decentralization of power thabakta onthoknana badabi tawkhre. Hojik mapungoiba Pao tabirase. Tezpur da ngarang pangthokiba Assam gi cabinet mifamna tongan ba warep kaya marum laukhre. Mifam na masigi mamangda cabinet mifam sing da laukiba apunba warep chatruk ki matangda warep sing adu thabakoina pangthokpa ngamkhrabra haibadu khangdoknabagi pandamda mifamna anauba cabinet committee amasu semkhre. Chandramohan Patwari gi luching makhada semkiba committee asina cabinet nangasi phawbada laukiba warep singi matangda kupna yengsilagani amasung mathangi cabinet mifamda masigi report lanthokani haina CM Dr. Himanta Biswa Sarma na phongdokre. Loinana Guwahati gi mapanda pangthokadaba mathangi cabinet mifam lakliba July thada Silchar da pangthoklagani haina CM la lauthokhi. Panbayai me thagi tang kunthra da Silchar da cabinet mifam pangthokpagi wafam leramba adu ichaw na maram oiraka jaithokhibani. Assam gi mai masing loisang gi mai gedagi handaki metric parikha da khwaidagi result phajakitaba mahisang singda sokos thakre. Rajya Sigi apunba high school chamaga kunthra nipan gi oja makok singda cheol amagi manungda maram khangalakna ba haikre. Mahima singloisangna Kasar jila gi mahisang 13 Karbi Anglong gi 13 Gwalpara gi 8 Jorhat gi 9 Nagaon jila gi 9 Kamrup Metropolitan gi 3 Dibrugarh gi 5 Karimganj jila gi 5 Dhubri jila gi 4 Nongchup Karbi Anglong jila gi 4 Borpeta gi 3 South Salmara gi 3 Hairiba school sing asida chayol amagi manungda result phajakhitabagi maram piraknaba khangankhre. Panbayai hairiba school chamaga kunthra ni panasigi manungda school kunthra di metric ta mahiroi amata pass tawba ngamkhedabani aduga school chamaga subna ni panna pass tawbagi chang chada tara amadi masidagi tana pass tawbani hairi. July gi tang 19 dagi August gi tang 9 phawba England ki Birmingham da pangthokadoriba Commonwealth Games ta saruk yagadaba Bharat ki miyoi 12 na saba boxing ki team da Tokyo Olympic ta bronze phangkibi Lablina Porkhwai amadi world champion Nakhat Jerin saruk yaragani. Ngasi June gi tang 12 nungthil gi pung 3 tagi June gi tang 13 gi nungthil gi pung 3 phawba Jiri Tipaimuk lambi JT Road pung 9 gi oiba ban kauragani haina Jiribam gi Chingdong Laikai Community Hall da ngarang pangthokhiba Pao gi mifamda Chingdong Laikai Women Organization gi Vice President Haubam Thoibi Debina wafam sing paumi sing da phongdokhibani makhata na hai ban asida analayeng school sing essential service amadi force sing di ban asida ki komtokani haina phongdokhi ban gi matamda kanagumana thawoi da batarabadi masana daita lawjagadabani haina phongdokhi paumi singa unabadu da saruk yakiba Maira Club Chingdong Laikai gi president A Gopi Mohan Sharma na hai JT Road ki lambi asi chahi kunthramuki mamangdagi phattaduna lairaklabani Manipur gi manungda JT Road ki lambi asidagi hena phattaba lambi lairamlaroi Manipur gi CM amadi iningthau leisemba sana jawbana lakpa matamda lambi asi semba horagani haina
kayarak thajaba piramlabasu hojik phawba thabak ta onthorактaba si laibak thibani hairaduna ban asida maira club chingdong leikaina angamba thakta support tawjagani haiki amadi jiribamda leiriba organization singnasu support tawbiu pung nipuni panasida response amata piraktrabadi national highway contractorate ban kauba yauna atei akanba khongjang kayasu changsilagani haina phongdokhi sakiba megi tangkunga mangada akoina press media thongda jiri dipai road lambi da akoina ari wakham kara thamjagi bani adu ngasi bawda sarkar asna tabi debra maram oiduna ba tang tarak ni khoi gi ningdang pung taruk tagina akoi lagba tang tara mari gi ningdang pung taruk bawda ban kaujare maram masina asisi ban asida akoina konthok chaba gi maram amakal thamjari maram ahum thamjari maram di ising mai ising gi sima thamjare aduga ana ye thamjare di bakar masima thamjare aduna karingba banasiga karingba mioi kudimana karing apan mapirak bataragadi daita kudimak masa masa respond lobja kadamni haiba apan jiri tipaimu koina samnaraga jeti rodaina thangnaba asi lambi si jiri gi yam number oiba yam big home ga dum lambi amani haida lambi si koina sunjabana sahi kusamki around adwai dum si yam lambi je pyom yam tira soktan lai hauji pot hole si masing naidana laimai sida yam thina sokpa ai manipur gi manungda sidigaina sokpa bhibon ler maroi na khale adubu asiba sigi matangda thangthang kyara khanna matang organization kayana move tawdana masi lambi sibi na haira gam matungda adubi mamang mathang next to next awai angam mathau sing hai tare ining thau kai khunjaraba manipur ni lemir ami amasu mathangda ai chief minister kai khunjaraba honorable chief minister lemir tana hariba jeti ki lambi siamgani haibagi hajaba bibiram mamgasu ngasi phawda siambagi karingba amata ubo khangde maramaduna mamangi hogiba tang kunmanga si mamang khagi maduda akoigi singong lekai haina tauba lekai sida leriba women organization amana akoi ban tawjagani nataga kari gumo authority na mari leina basinga dabi sebi nabagi damakta tawbiyo haidana na disina singbada authority da memori na pigram matung da su ngasi phawda kari gumo amata lokot pa leitri ngasi phawba maram maduna laiba tang tarani thoi nomajin noi ki nungthin pung taruk tagina next lewa ko pagi nungthin pung taruk phawba pung ni phunipan ki ban hoji makoi na kaukhre masing mari leina na ai koi lekai sir leiba maya club chingdong na kai NCC na aroiba akoi angamba sakti da akoi na mating pangjagani loina na ngasi jiribam na leiba tong organization singnasu hariba jiribang di heartline odiba jeti road asi phanan bagi damakta saruk yabiyo mating pangbiyo amusung masita natana thoido hendopa atai tongan makhongjang kaya marom ngasi gi leiriba imphal phawna riba national highway asi ban tawba amasung tongan ba lambi tawthokna chingba kaya marom lak pa matamda mayam punamangna saruk yabiduna hariba jiribang gi oba amata ngairaba jeti road asi phanan bagi damakta pona minasi aiduna media gi thongda thamjari Jungi tang amadagi Jiribam gi Hillgard Community Hall da Sorok Atingbi Youth Club SAYC Jiribam na sinduna chatharakiba manga suba North East Jiribam Mix Kang Tournament L Rohini Kumar Rai Memorial Trophy gi ahanba semi final match ta ngarang United 7 Star amadi Leisem Club na Panjal Taranipan chanaduna draw oikre draw oikibana maram oiraga match asi amukhana hayeng jungi tang tara humdaida sanargani ngasi anisuba semi final match ta Panjal Club amadi Sinlon Club sanagani jungi tang tara marida final match sanagani ngarang thangje numita sanakiba ahanba semi final match ta United 7 Star na toss ngamduna maigei khanki aduga Leisem Club na kang kapa hoki apiba matamda team animak na Panjal taramari da draw oikibadagi makhata na extra time da minute kun sanaduna team anina amuk mari chanabadagi punna Panjal taranipan da draw oibadagi hayeng jungi tarahumdo yasida amukhanna match sanaba haina lepnaki match adu MB Joy na referee oiki Arambam Somorendrogi kunithoi suba laikidabagi ningsing thauram Samopunbi Kaithel Community Hall da Jiri Development Organization JDO Jiri Ima Maira Paibi Apunmalup Jimpal All Jiribam Students Union AJSU
Coalition Against Drug and Alcohol kada jiribam amadi pari puri athobaning singlupna sinduna haukiba irai numit jungi tang tarada pangthokre thoramatuda United Committee Manipur gi Vice President YK Dhiren Meitei Jiri Development Organization gi President Nongmaithem Sadananda Meitei Retired Assistant Professor Jiri College CH Komal Singh Assistant Professor Jiri College L Jamini Kanta Singh JDO gi Founder Advisor S Lalmani Meitei amadi Jimpal gi President Atom Asangbi Debina Chief Guest President amadi Guest of Honor oina saruyakhi Thauramga mari lenana UCM Manipur gi President YK Dhiren Meitei na hai Arambam Somarendro hairiba miyoi asi leibak asibu manglomda changsinana ba honaramba miyoi amani mahak political education sports sahitya agriculture asitanatana hiram khudingmakta miyamgi damak khanba miyoi amani mahakna nupi singbu awangba thakta pukhanana ba honarami haibana chingba wapam sing phongdokhi JDO gi President N Sadananda Meitei na hai Arambam Somarendro Manipur gi saktam ngakpa amadi apunba ama oina leiba pamjaba miyoi ni haiki amaromda jiribamda go to village 2.0 gi thoramda CM N Birena laktuna JT Road semlaga ni hairamba ngasi phawba lambi asi sembide hairatuna lambi asi gi phibam hojikti acho ba kom kayana lambi chatpham khangdabagi awaba praja singna mayoknari haina penda bawafam kaya phongdokhi Imphal West Patsoi constituency gi Khamnam Lekai Dangarang Pangthokiba CPI Imphal West District ki tarahom de suba conference na Manipur lengakta akanba dabi tawraduna Imphal West ki Imphal dagina manung hunjinba mafam singda lengaki loisang sing ningthina mathau tawhanana bataksin khre district asida lairiba block sing mathau hanagi loisang singda tawhangadabani amasung haurang block asi anio hum khaidoktuna smooth function tawhangadabani haina report sing puthoki hairi loinana SDO office sing gi saba loreba building sing sanganaba amadi medical health center sing veterinary center sing amadi school college sing ningthina semgatpa loinana doctor sing employee sing amadi oja sing nimit kudingi chang naina kahanduna functional oiba mafam sing ohengadabani haina conference atuda taksin warep lokhi Thauramda veteran CPI Luchingba Comrade L Thoiren Central Commission Member Comrade KH Omor State Secretary L Sotin Kumar Assistant Secretary M Joy Kumar Luang State Secretariat Member N Singhachina Chingba Comrade Singna Presidium Member Oiki Aroibada Maruiba Pao Amukhanna Tezpurda pangthokiba cabinet mifamna anoba cabinet committee semkhre mathangi cabinet mifam July thada Silchar da pangthoklagani Assam gi mahima singloisangi maigedagi handaki metric parikha da khwaidagi result phajakhitaba mahisang singda sokos thakre Birmingham da pangthokadaba Commonwealth Games da Bharat ki boxing team da Laplina Porkhwai saruk jaragani ngasi June gi 12 gi nungthil pung 6 tagi June gi 13 phawba pung 9 gi oiba JT Road ban kaukre Jiripamda chathariba L Rohini Kumar Rai Memorial Trophy Kang Tournament ki ahanba semi final draw oikre ani suba semi final ngasi sanagani Arambam Somarendro gi 19 suba laikhidabagi ningsing thoram Samupunbi Kaithel Community Hall Jiribamda pangthokre amasung CPI Imphal West District ki tarahom de suba conference pangthoktuna decentralization of power thabakta onthoknana badabi tokre Lakhipuronline YouTube channel gi Khomjinba Pao sandok jaba ngasi gi oinadi matang asida loijare